Chahi lishing kayadagi layraklaba lamdam amani. Yamna sangkholna fazaba ningthau panba lamdam ama lairami. Lamdam adu sangbanaba chingna koina pansaba adugumlaba lamdam amani. Fazaraba turel ama sana machuna mayek oiba turel. Lamdam dugi mayai sabuk fauduna turel adu selami. Miyamna lamdam adubu the Kingdom of Green Valley haina khanarami. Lamdam aduda leiriba mipum kudingmak suba nomba kanba haibadi lau singu tauba lalon itik tauba inatpu chetna thazaba amasung mipum kuding amatta oina nungsi sanana amadi harau tayamna leiba adugumlaba lamdam amani. Ningthizana fazaba ningthau konung ama haibadi lamdam dugi mayai sabukta lairami konung duda naha oiribi masak mataudasu watabi Princess Ailina. Princess Ailina masak matau fazaba khakta nate mahak masagi sahidudagi yamna hena haithoi singthoibi nupi amani. Mahaki mamitna yengkhibada loina ubangami manana khajik takibada hena ngangba khangbangami. Mahaki thamoina mipum khudingi awaba nungaitaba pumnamak mahakna khangi. Kingdom adu Maharani haibadi Princess Ailina gi mama maming Mira. Lamdam adu Mira na palami. Mira gi lamdam adu mahakna thauja laina palami. Mahakna thajai madudi santi oina lamdam asi matam chuppada lamdam asi laigani haina. Adum oinamak lamdam adu tapna tapna khudong thiba taraklami. Makhoina khalami ahanbadadi yamna khudong thiningai oiramde haiduna. Sahar adugi kachin koyada tuminna kana khanghandana karigumba khara ahongba hauragi. Naha oibasingi ahongba makhoigi mangkraba asa makhoigi sontaraba hakchang mayang ikang kangba sabal amadi hakchang city aduda nisa haibadu sanglagi. Drug ki marumda fatraba miyoising fatraba wakhalga loinana drug mafia drug smugglers sasannaba lalonba miyoising amasung illegal immigrants-sing drug ki marumda sangsilaki. Makhoising ado ngak senduna tuminna samas asigi tungi punsida hu oihangadaba haibadi poison oihallagi. Princess Ailina pumnamak mahakna khanglagi. Aduna mahakna praja singi marakta achamba fijol setuna sanglagi. Mahakna mama oibising haibadi macha singi damak nungdang khuding kaplibi mama oibisingi marakta sangsinduna wari sanai. Upai leitraba mapa singi wa adubu munna tasili. Mahakna thigatpa yaba kaya ama thigatlurabagi tungda thamoi sokna amadi kairaba thamoiga loinana amuk ningthau konungda halagi. Nongma nungdang ama Maharani Mira mahak wantharagi. Doctor kauduna honai aduga test tawrubada drug yaubagi sentam phangi. Makhoina hananaba tawba makti natte yeknaba singna konungda paliba adu masa sontanaba target tawrukpa lalong amani. Princess Ailina mamagi nakanda famduna wari sanarami. Mamagi makhut paiduna wasagi. Ima ai leibak asibu aina ngakani. Aina angamba honaduna leibak asibu kandaba yade. Asumna mahakna army masing hengat hanbagi mahutta mahak hana Lousing fazana leibatai. Aduna mahakna ain haibadi lo fazana khangnanaba honai amadi langi lalong khangjili. Miyoibagi lichat sajat ki matangda munna khangjili. Criminal singi wakhalonbu ningtina study tawi. Smugglers singna drug sing adu kadaida thai karamba mafamda karamba rutta aduga karamna makhoigi mi singbu karam tawraga khungang sing haibadi village sing adudagi khangali. Princess Ailina na kana khanghandana secret mission amagidamak group ama linkhatli. Karamba group THOUNA leiba miyoi sing THOUNA leiba doctor mabuksel sengba officer sing retired tawraba lanmi oza sing amasung Lomi sing makhoi pumnamakna achumbagidamak society adubu kandaba yade haibadi kingdom adubu kandaba yade haiduna pandam amaga loinana makhoina group ama semgatlami. Makhoigi group aduna ahanbada target tawi madudi drug mafia sing lambida amadi khulakta drug yonba amadi lalonba sing adudagi hauraga mathang drug chauna lalonba foreign gi smuggler sing fawba mahagna
mathang tigalagi. Step by step, amamamta oina, sabkhalaktuna, mathang khangbang ngamlagi. Saki sabutka loinana, lobu fazana sizene, achumba amadi asengba wayen, aduga judges singbusu ningthina protection pibi, corrupted officers sing thabaktagi lokthoi. Matamduda miyoi lising kaya ama farami, drug factory sing mai thadoi, legal order gi matung ina. Konathangda kingdom ado sor khajiktang hondokpa ngami. Makha tarakpada amuk makhoina thengnai karamba. Smuggler sing makhogi khuchu khulai lalonba amadi mitop pusilakpa sing illegal immigrant sing phatraba makhoina border adubu thong hangdoklaga thambadauna makhoina sizinai. Princess Elena mahak hena lousing hengalagi borderline area singda THOUNA faraba amadi puksil sengba miyoi sing fazana train tawduna border adubu ngakhali. Smuggler sing adugi lambi sing loina tingjillagi. Konathangda smuggler sing adugi leader adu makhoina faraduna jail la thajili. Madudasu loiba natri mahaki kingdom aduda thokliba thokdok mapan lamdagi ngamkhai landuna haibadi mitop sangsilakpa thabak subagi oigera natraga crime tawrunaba lakpasing amamamta mahakna khandoktuna haibadi fazana filter tawduna amuk makhoigi leifamda amuk thadoki. Maramdi mahaki lamdam adu ingna sikna tangdu laitana lainanabagidamak makhoising adubu deport tawki. Mahakna amuk khali madudi khwaidagi hena danger oiriba yeknaba adudi adumak laidi haina haibadi armed militant group sing jungle adugi manungda amadi ching aduda lotuna laidi haiba makhoina praja singbu kihan khanghanba amadi singkhong chingyada tariba khungang singda attack sathaba amadi makhoina naha angang sing sahi sudriba kaya ama makhogi lalmi oihalli. Asumna miyoi kaya na princess na war lauthokpa pamnami adubu war lauthokpa adu mahaki apamba nati pumnamak adugi ona tainabada mahakna manung hanjinna changsinduna amadi tijinduna conflict leiriba jaga singda school sing hanglami. Surrender fighter village volunteer natraga surrender fighter singda thabak pirami. Leader sing adubudi mahakna chapchaba dandi pirami aduga matung inba sing adubudi mahakna ngakpifam thokpa adum ngakpirami. Terror sing aduda support fangrabada makhoigi power loinamak mangkhe. Konathangda terror group adugi leader adu hingna faba ngamki. Leader adu hek fakibadagi makhoigi khulaigi makhol amuk hanna takidre. Konathangda tamna Queen Mira mahak masa amuk phagalai. Mahakna yenglami mahaki machanupina kingdom adubu palibani haina akiba amatta leitana ihing nahing karigumba amatta tahandana fazana manage tawba adubu mahakna urami. Queen Mirana nongma Elena da hairami. Elena nahakna aikhoigi kingdom ase khakta kanba natana mipum khudingi thawai busu nahakna kanbire. Asumna sahi khara hokre kingdom of Green Valley adu yamna hongkre pikliba angang sing school dagi halaki ingkhalakliba naha singi asa amuk mayol chonglaki asangba mana masing sangbanaba sing pat hanagum amuk hanjilagi. Ihang hanglamba market singsu hanagum mipum khuding tilagi. Society adudagi crime haibadu laikhidre akiba pumnamak mangkre. Princess Elena mapung marei fagalaktuna mahakna kingdom adugi queen oikre. Mahakin nungshiraba praja singna mahakpu asumna thangnai the queen of clean hands and brave heart. Wari asidagi akhoina tambangami madudi Lousingna pangalni Lousingna kuchu khulaidagi hena kali lo khangbana akibadagi manghali. Kingdom aduda yeknaba amatta laikhidre. Asumna kingdom adu harauk tayamna santi laina panki. Masini mayam lijariba wari asi nungai natraga nuaite makhagi comment box ta comment isinbirau. Aihakna lijariba wari asi kanagumba amataga mari lainajade amadi organization amabu singthanaba amadi kanagumba amagi thamoi kainanaba amadi shognaba lijakhiba nachade pumnamak kalpanana sagatuna lijakhiba wari asibu nungai natraga nuaite like comment share amadi hype tawbirau. Nungai raba wari sing puduna laksage subscribe tawdaba sing subscribe tawsinbiramo. Mathang amuk thengnarasi. Thank you everyone. Yai fare.